Chaliba Thasigi Hokibata Mapanda Langjing Achoba Gram Panchayat ki Chairperson Sorok Khabam Sizes ke Yumda Nomai Kapsil Lamba Thombu Yaning da Utunangasi Moyang Hanuba Community Langjing Achoba Hino Puleka da Wakat meepham chatthakhre Mapam Ahumda chatthakhre Wakat meepham atuda Miam Tin Mapam da Nomai Kapsin Bigano Yumdakta Nomai Kapsin Bigano Hana Wahi Thaba Placard Kaya Sidinake Wakat meepham aduga Mailina Langjing Achoba da Pamki Wakat meepham atuda Saruk Yarambe Palujam Sobitana Hai Yumlakta Nomai Kapsin Bathawong Asita Senga Nungaite Karigumba Pen da Banungaita Balerabasu Nintina Waris Hanaduna Yasinaba Honabio Yumlakta Nomai Kapsin Duna Asok Apan Thokpa Tarabadi Madugi Teksa Kanana Pugani Asigumba Thawong Asimakatana Tawidana Bawafam Mayapa Bisingi Maikadagi Apel Torake Kanghaudana Nomai Kapsin Birambagi Tawdok Adu Yajaningte Atuga Amuksu Karigumba Yumlakta Sumaina Nomai Kapsan ba Aki Khang Pibagi Thawongche Matungda Mukhanna Thokhan Biganu Aduga Karigumba Mahaki Asoiba Yaurabasu Darkar Leina Wari Watai Sanabagi Tanja Lairagasu Laikagi Mama Obisingi Chu Angamba Mating Pangjage Aduga Matungda Paminabagi Tanja Amachu Bibiu